Pamjadare edi atte kana nahak na taho egi Korean girl Korean girl Korea gi TV channel anirak yenglu badagi Pamjadare edi atte kana nahak na taho egi Korean girl Korean girl Hanakaido nangna kauna sakkairaga mozakaido nangna wangna chingkatlaga nangna yusemlaga thoklak pado Korea style Korean model eina kayam chakchei khangbara Hanakaido nangna kauna sakkairaga mozakaido nangna wangna chingkatlaga nangna yusemlaga thoklak pado Korea style Korean model eina kayam chakchei khangbara Sajimita manbimita duna lonna tumen eibu yeng lakpa nungsi haineng liba chingbal duda eina kayam ngozei khangbara Bollywood ki hero matto tam janingde Bollywood ki fashion matto tam janingde samka se khara samtek to halaga Korean hero saningi eidi nangi tamoina ebu pamnava Bollywood ki hero matto tam janingde Bollywood ki fashion matto tam janingde samka se khara samtek to halaga Korean hero saningi eidi nangi tamoina ebu pamnava Tawarabi nangi chinbalduna yenglaptona momonok lakpa nungsi haige to banattana Karibabu oini hengamde Korea gi TV channel anirak yenglu badagi Pamjadare edi atte kana nahak na taho egi Korean girl Korean girl Korea gi TV channel anirak yenglu badagi Pamjadare edi atte kana nahak na taho egi Korean girl Korean